NSCN KYA की Kangbusingna Assam Rifleski Campta Landakhre NSCN KYA की military singnabasingna haukiba tang taraga humdoi gi ayuk anganbada Arunachal Pradesh ki Changlam district ke Myanmar area gi manung chanba headman village ta leiba Assam Rifleski Camp amada akanba mawongda Landakhre haire pawasina makhata na hairibade attack adu haukiba October taraga humdoi gi ayuk anganba pung ani ga makhai ahum taba phawbagi marakta satharakhibane Thawdok aduda militant sing adugi maikaidagi bom yauna apaba makhalgi khulaising sizinakhe Assam Rifleski maikaidagi su handuna pungkhai amarom hena nongmai kapnakhe Thawdok aduda Assam Rifleski personnel mari sokhe makhoigi manungda anina hena phibam thina sokpadagi advanced medical hospital da treatment gi damak ayuk anganbada Jorhat ta leiba manga suba air force hospital da airlift tawduna laikanana ba honakhe makhoigi phibam luna leiri haire Amaromda jaga adu da security force na question duna chenari basing adu fanaba operation chathaba hokre haire November taraga mangagi matungda government Semgani Haina Thajaba Pirakhi MLA TS Shyamkumar Lakliba November taraga mangagi matungda Manipur da anoba miyam gi laingak ama Semgani Haina center gi lusing basing na Thajaba Pirakhi Haina Andro Kendra gi MLA Thongnaujam Shyamkumar na phongdokre Wafam ase ngasi Andro Kendra gi manungsanba Andro Lawpauk da leiba Kasturba Gandhi Balika Vidyalaya Androgi Taraga Mangasuba Mapo Kumon Thoram Yauba Lakpada Paumi Singna Hangba Wahang Amagi Paukum the Pongdoki Vene Paumi Singna Hangba Wahangi Paukum Piraduna MLA Shyamkumar na Makata na Hai Handak Delhi the BJP gi MLA Singi Weba Kongsat Amasat Kibado Center gi Lusing Basingna November Taraga Mangagi Matungda State Asida Miyam na Yaba Popular Government Ama Semlagani Hai na Thajaba Pirakhi Laingak Asigi Lusing Basingso Center na Khalakane Mi khudingmak chief minister oiningba ngakta ne chief minister oiningi haiduna aikhoina khanba yarwai luchingba khanbadi center gi luchingba singna lepsa sanu hairaduna MLA ama waina lamdam asida miyam gi laingak leiduna athubada ingtappa tangdu leitaba lamdam ama lehenba pami haina phongdokhe amaromda ngasigi thauram aduda saruk yaraduna MLA Shyamkumar na hai state asida lambi thong yadabagi wathok mafam khudingda leire Center da paliba BJP na lusing balaingak na de state asigi lambi thong sembaga mari lainana mathau taba fansing matam sana pirakle Andro Kendra gi oina su yai ripoktagi kaithel manbi fawbagi lambi semna bahaiduna crore taraga taruki senpham pirakhe masida natana Andro Kendra gi manungsana leiriba lambi sing semna bahaiduna crore mangaga makhai pirakhe adubu PWD corruption tawbada maming leiraba retired tawkhraba engineer kaya adumak makhata na thabak tawhanduna Lambi sembagi thabaki tender kayarak yaithokduna makhoigi khuchabi contractor amadi sel chana bahonari ngaida thintha halle corruption haraba retired chief engineer kaya engage tawbana maram oiraga lambi thong sembagi thabaki tender amata process tawbang amdre lambi sembagi tender process tawbang amdriba sigi matangda governor na midyang changhanninge aranba tawbasing sairakbi yo natrabadi law court ki mateng lawgani loinana Andro Kendra gi oina Jal Jeevan Mission gi makhada ising pidana ising pi haina report tawbada senaba engineer amadi mari lainaba official sing masana khangna thabakta gi resign tawgadabane natrabade law court ki mateng lawgane jail da thamjingani hai khe mahangna makhata na hai MG Narega gi fundasu matam sana thadoktana leidi haibaga loinana Andro Kendra gi manungsanba Huikap Higher Secondary School gi oina mahiroi chama lemna mahi masing tamanbaga loinana Lahena bahaiduna center dagi mathau taba phan thadoroklabasu ngasi phawba concern official amade staff singna thabak hauba ngamdre oza hapa ngamdre lamdam asigi miyam gi yaifa thaurangi damakta leiriba bureaucrat officer IAS MCS sing mathau tawdre makhoi leibagi wahan thok leidre hairiba issue sing asigi matangda governor na action laukhat pachangi haikhe ngasigi thauram aduda Androgi khulakpa chinga kham chandra development organization Andro Kendra gi president Asaibam Gauramangol, Working President W. Sanaton, Secretary Ais Okenjit Sharma, BJP Andro Mandal gi President L. Dozendro, Taret Suba Madras Regiment ki Major Pauso, Kasturba Gandhi Vidyalaya Andro gi Headmistress, Yumkhaibam Rani Rose na chingbam yoising saruk yakhe.